ꯊꯥꯡꯃꯩꯕꯟ ꯆꯤꯡꯗꯒꯤ ꯂꯥꯛꯄꯗꯨꯅ ꯁꯤꯒꯤ ꯆꯤꯡꯁꯤꯗꯒꯤ ꯀꯥꯈꯠꯂꯒ ꯃꯊꯪ ꯂꯥꯛꯄꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯈ꯭ꯔꯒ ꯂꯥꯡꯒꯣꯜ ꯑꯗꯨꯒ ꯏꯔꯣꯏꯁꯦꯝꯕꯅꯆꯤꯡꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯆꯤꯡꯕ ꯇꯥꯒꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯑ ꯁꯤꯒꯤ ꯆꯤꯡ ꯃꯇꯣꯟꯁꯤꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯑ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯃꯦꯡ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯇꯥꯏ ꯒꯥꯔꯗꯦꯟ ꯂꯨꯋꯥꯡ ꯁꯪꯐꯝꯅꯆꯤꯡꯕ ꯃꯦꯞꯁꯤꯅ ꯀꯩꯒꯨꯝꯕ ꯆꯨꯝ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯝꯗꯦꯡ ꯀꯥꯃꯦꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯡꯒꯣꯜꯂꯣꯝ ꯆꯠꯄꯁꯤꯁꯨ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯝꯕꯤꯁꯦ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯝꯊꯔꯒꯅ ꯑꯗꯨꯝ ꯁꯤꯒꯤ ꯀꯥꯃꯦꯡꯂꯣꯡꯒꯤ ꯁꯥꯏꯠꯁꯦ ꯇꯥꯔꯅꯤ ꯑꯗꯨꯒ ꯔꯥꯏꯠ ꯁꯥꯏꯠꯇ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯗ ꯀꯨꯝꯊꯈ꯭ꯔꯒꯅ ꯂꯨꯋꯥꯡ ꯁꯪꯐꯝꯒꯤ ꯁꯥꯏꯠ ꯇꯥꯔꯅꯤ ꯑꯗꯨꯒ ꯂꯨꯋꯥꯡ ꯁꯪꯐꯝꯗꯒꯤꯅ ꯀꯥꯃꯦꯡ ꯐꯥꯎꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯔꯛꯇ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯒ ꯁꯤꯗ ꯆꯤꯡ ꯑꯃ ꯍꯥꯏꯗꯣꯛꯐꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯇꯥꯔꯦ ꯁꯤꯗ ꯂꯝꯕꯤꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯣꯡ ꯂꯝꯕꯤꯅꯆꯤꯡꯕ ꯌꯦꯡꯕ ꯃꯇꯝꯗ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯈꯔꯗꯤ ꯂꯩ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤ ꯃꯌꯥꯏꯁꯦ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯥꯃꯦꯡꯒ ꯂꯨꯋꯥꯡ ꯁꯪꯐꯝꯒ ꯐꯥꯎꯗꯣꯛꯅꯕꯒꯤ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨꯅꯦ ꯈꯖꯤꯛꯇꯪ ꯆꯠꯂꯒꯗꯤ ꯂꯩꯔꯅꯤ ꯑꯗꯣ ꯀꯨꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯑꯉꯝꯕꯁꯤꯗ ꯀꯨꯝꯁꯤꯔꯥ ꯍꯥꯏꯕꯗꯨꯃ ꯌꯥꯝ ꯀꯟꯅ ꯋꯥꯈꯜ ꯈꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯔꯥꯏꯐꯣꯡ ꯑꯃ ꯕꯤꯗꯤꯅ ꯑꯃ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯂꯥꯡꯒꯣꯜ ꯇꯝꯃꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅ ꯄꯨꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯥꯏ ꯃꯇꯣꯟꯗ ꯃꯥꯡꯕꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯤ ꯁꯤꯁꯨ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯉꯜꯂꯤ ꯄꯨꯡ 7 ꯇꯥꯗ ꯉꯥꯏꯔꯤ ꯄꯨꯡ 11 ꯐꯥꯎ ꯃꯥꯡꯉꯁꯨ ꯀꯔꯤꯝ ꯀꯥꯏꯗ꯭ꯔꯤ ꯍꯥꯟꯅ ꯃꯐꯝꯗ ꯍꯟꯗꯣꯏ ꯁꯛꯄꯨꯗꯤ ꯁꯣꯝꯗ ꯀꯨꯝꯊꯈ꯭ꯔꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯃꯐꯝꯗꯣ ꯂꯝꯕꯤ ꯈꯪꯉꯔꯣꯏꯕ ꯁꯤꯗꯤ ꯄꯨꯔꯥ ꯀꯧꯕ꯭ꯔꯨꯒꯤ ꯂꯝꯕꯤ ꯇꯥꯔꯦ ꯀꯩꯅꯣ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯀꯗꯥꯏꯋꯥꯏ ꯇꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯀꯥꯃꯦꯡ ꯅꯠꯇ꯭ꯔ ꯂꯨꯋꯥꯡ ꯁꯪꯐꯝꯗꯤ ꯇꯥꯔꯅꯤ ꯑꯗꯨꯕꯨ ꯎꯆꯥꯟ ꯄꯥꯝꯕꯤ ꯌꯥꯝ ꯑꯆꯧꯕ ꯎꯆꯥꯟ ꯄꯥꯝꯕꯤꯅꯤ ꯃꯈꯣꯡꯗ ꯎꯆꯥꯟ ꯄꯥꯝꯕꯤꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯤꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯣꯊꯣꯛꯄꯤꯔꯦ ꯈꯔ ꯂꯩꯔꯗꯤ ꯇꯨꯈ꯭ꯔꯅꯤ ꯐ꯭ꯔꯣꯝ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡ ꯇꯨ ꯀꯥꯃꯦꯡꯒꯤ ꯂꯝꯕꯤ ꯂꯝꯗꯦꯡꯒꯤ ꯂꯝꯕꯤ ꯀꯥꯃꯦꯡ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯃꯦꯡ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯀꯥꯃꯦꯡ ꯂꯝꯕꯤ ꯆꯩꯔꯥꯎ ꯆꯤꯡꯗꯒꯤ ꯂꯥꯛꯄꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ 8:30 ꯇꯥꯗꯣꯔꯦ 9:21 ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯂꯥꯀꯦꯟ ꯊꯦꯕꯤꯗꯒꯤ ꯐꯩꯗꯤꯡꯒꯥꯒꯤ ꯂꯥꯡꯒꯣꯜ ꯆꯤꯡ ꯇꯥꯒꯗꯕꯗꯣ ꯇꯤꯡꯉꯒ ꯆꯤꯡ ꯇꯥꯒꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯉꯁꯤꯒꯤ ꯇꯧꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯅꯤ ꯇꯤꯡꯒꯪ ꯂꯣꯏꯔꯛꯄꯗ ꯇꯤꯡꯒꯪ ꯄꯥꯏꯕ ꯇꯤꯡꯒꯪ ꯄꯥꯏ ꯑꯩꯁꯨ ꯇꯧꯔꯒ ꯁꯤꯒꯤ ꯀꯔꯣꯝꯗ ꯇꯥꯒꯗꯕꯅꯣ ꯈꯪꯗꯕ ꯖꯔꯅꯤ ꯑꯃꯗ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨ ꯂꯩꯆꯤꯜ ꯌꯥꯝ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯌꯦꯠꯂꯣꯝꯗ ꯍꯥꯏꯗꯣꯛꯑꯒ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯥꯏ ꯅꯣꯏ ꯉꯝꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯊꯣꯡꯈꯣꯡꯗꯣ ꯑꯗꯨ ꯑꯣꯇꯣ ꯂꯩꯔꯝꯃꯅꯤ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯆꯦꯔꯥꯀꯣꯠꯇꯣ ꯑꯗꯨ ꯊꯥꯗ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯨꯄꯥ 50 ꯂꯧ 50 10 ꯂꯧꯔꯝꯕꯗꯨ 50 ꯇꯥꯡꯈꯠꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯌꯨꯝꯗ 50 ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯥꯎ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯅ ꯂꯥꯡꯒꯣꯜ ꯆꯤꯡ ꯑꯩꯈꯣꯏꯅ ꯀꯨꯝꯃꯩ ꯆꯤꯡꯁꯤꯅ ꯁꯤ ꯑꯣꯏꯔꯕ ꯅꯠꯇꯦ ꯑꯥꯗ ꯀꯨꯝꯃꯛꯑꯦ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯀꯨꯝꯃꯛꯄ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯇꯧꯗ꯭ꯔꯕ ꯄꯨꯡꯗꯣꯟ ꯑꯃꯁꯨ ꯄꯥꯜ ꯂꯩꯔꯝꯃꯦꯅꯦ ꯑꯃꯨꯟꯕꯅꯤꯅꯦ ꯇꯤꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔꯝ ꯍꯥꯎꯋꯦꯍꯦ ꯑꯗꯨꯗꯤ ꯑꯁꯪꯕ ꯑꯣꯏꯅ ꯁꯤ ꯀꯥꯏꯗꯒꯤ ꯆꯞ ꯆꯥꯗꯣꯏꯅꯦ ꯅꯥꯄꯤ ꯃꯁꯣꯡ ꯂꯩꯔꯦ ꯁꯤꯗꯥꯎꯕꯗꯨ ꯄꯨꯊꯣꯛꯏꯁꯦ ꯈꯨꯍꯥꯎꯗꯤ ꯂꯣꯏꯔꯦ ꯄꯨꯡꯗꯣꯟ ꯊꯤ ꯍꯥꯎꯋꯦ ꯀꯥꯃꯦꯡꯒ ꯅꯛꯅ ꯂꯩꯅꯤꯡꯉꯦ ꯁꯤ ꯌꯧꯔꯗꯤ ꯑꯁ ꯈꯤꯇꯪ ꯁꯤꯟꯇꯛ ꯇꯥꯕ ꯊꯔꯣꯏꯁꯨ ꯗꯃꯥ ꯁꯥꯠꯂꯦ ꯁꯟꯁꯦ ꯄꯨꯡꯗꯣꯟ ꯆꯥꯏꯅꯦ ꯑꯩ ꯃꯆꯦ ꯑꯃ ꯊꯥꯕꯤꯕ ꯁ꯭ꯋꯥꯁꯇꯥ ꯍꯤ ꯁꯦꯕꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯀꯥꯔꯛꯄꯅꯦꯕ ꯆꯤꯡ ꯑꯗꯨꯒ ꯂꯥꯡꯒꯣꯜ ꯇꯥꯒꯦ ꯇꯧꯔ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯇꯥꯁꯜꯂꯛꯑꯦ ꯉꯁꯤꯁꯦ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯄ ꯅꯠꯇꯦꯕ ꯁꯤꯗ ꯂꯩꯔꯦ ꯊꯣꯡ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯊꯣꯡ ꯑꯃ ꯂꯥꯟꯅꯗ꯭ꯔꯤꯕ ꯊꯣꯡ ꯑꯃ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯂꯨꯋꯥꯡꯂꯩ ꯇꯨꯔꯦꯜ ꯁꯤꯁꯤꯅ ꯆꯦꯟꯊꯣꯛꯑ ꯃꯇꯨꯡꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯁꯝꯈ꯭ꯔꯅꯤ ꯂꯨꯋꯥꯡꯂꯩ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯂꯥꯟꯅꯗ꯭ꯔꯤꯕ ꯊꯣꯡ ꯁꯪꯒꯥꯗ꯭ꯔꯤꯕ ꯊꯣꯡ ꯑꯃꯅꯤ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯃꯟꯈꯤꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗ ꯁꯤ ꯂꯩꯔꯦ ꯂꯨꯋꯥꯡꯂꯩ ꯇꯨꯔꯦꯜꯒꯤ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯆꯦꯟꯊꯔꯤꯕ ꯏꯆꯦꯜꯅꯤ ꯅꯣꯡꯆꯨꯞ ꯀꯥꯃꯦꯡ ꯌꯨꯠ ꯖꯦꯅꯦꯔꯦꯁꯟ ꯀ꯭ꯂꯕꯀꯤ
ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯔꯛ ꯌꯣꯖꯅꯥꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯊꯦꯠꯂ ꯂꯩ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯁꯨ ꯂꯩꯔꯤ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤ ꯁꯤꯉꯩꯁꯦ 1 2 3 4 5 6 7 ꯈꯣꯡꯕꯝꯅꯤ ꯂꯥꯛꯑꯝꯃꯤꯁꯦ ꯆꯤꯡꯗꯨꯗ ꯑꯗꯨꯅꯅꯤ ꯃꯥꯡꯉꯤꯁꯦ 8ꯅ ꯆꯦꯟꯕꯅꯤꯅꯦ ꯇꯟꯖꯥ ꯆꯥꯅ ꯅꯣꯡ ꯊꯨꯞꯄ ꯍꯥꯏꯕꯗꯨꯅꯤ ꯈꯦꯆ꯭ꯔꯤꯁꯨ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕꯗꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯍꯥꯏꯖꯤꯟꯖꯔꯦ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯍꯦꯜꯄꯔ ꯀꯥꯃꯦꯡꯒꯤ ꯑꯄꯨꯟꯕꯒꯤ ꯑꯗ ꯂꯝꯕꯤꯁꯨ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯝꯕ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥꯒꯤ ꯏꯕꯨꯡ ꯉꯁꯥꯏ ꯄꯣꯛꯇꯅ ꯑꯃꯨꯛ ꯃꯍꯥꯎꯁꯨ ꯐꯪꯉꯦ ꯄꯣꯁꯟ ꯃꯥ 1 to 30 September 2024 ꯁꯦꯛꯇꯔ ꯈꯣꯡꯉꯥꯝꯄꯥꯠ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯈꯦꯆ꯭ꯔꯤꯁꯨ ꯆꯥꯔꯦ ꯋꯥꯀꯤꯡ ꯆꯠꯄ ꯂꯣꯏꯔꯦ ꯑꯣꯇꯣ ꯑꯃꯨꯛ ꯇꯣꯡꯕ ꯇꯥꯔꯦ ꯂꯥꯁꯇ ꯑꯣꯇꯣꯗ ꯂꯣꯏꯁꯜꯂꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯈꯦꯆ꯭ꯔꯤꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯀꯥꯃꯦꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯏꯇꯥꯎꯕꯤꯒꯤ ꯑꯣꯇꯣꯗ ꯉꯁꯥꯏꯒꯤ ꯍꯧꯔꯛꯐꯝꯗꯨꯐꯥꯎ ꯆꯠꯅꯕꯒꯤ ꯈꯣꯡꯆꯠ ꯍꯧꯖꯔꯦ ꯂꯝꯗꯦꯡ ꯐꯥꯎꯔꯒ ꯆꯠꯆꯒꯗꯕ ꯈꯣꯡꯆꯠꯅꯤ ꯎꯔꯤꯄꯣꯛꯅꯆꯤꯡꯕ ꯂꯝ ꯐꯥꯎꯖꯔꯛꯀꯅꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒꯤ ꯀꯥꯃꯦꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏ ꯄꯨꯡꯗꯣꯟꯗꯨꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯅ ꯄꯨꯡꯗꯣꯟꯁꯦ ꯍꯦꯟꯅ ꯊꯥꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯀꯥꯃꯦꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜꯁꯤꯡꯒꯤ ꯅꯥꯄꯣꯝꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯃꯦꯡꯒꯤ ꯂꯝꯗꯝ ꯐꯖꯕ ꯂꯝꯗꯝꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯃꯁꯤꯃꯗꯤ ꯁꯔꯀꯥꯔꯗ ꯇꯥꯏꯅꯖꯔꯤ ꯂꯩꯉꯥꯛꯇ ꯁꯦꯝꯕꯤꯒꯗꯕ ꯃꯍꯥꯛꯅ ꯁꯦꯝꯕꯤꯗ꯭ꯔꯕꯗ ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯒꯅꯤ ꯆꯠꯄ ꯇꯥꯕꯅꯤ ꯀꯨꯔꯨꯛ ꯀ꯭ꯔꯥꯛ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯁꯦꯡꯃꯥꯏ ꯀꯦꯟꯗ꯭ꯔ ꯆꯤꯡꯕ꯭ꯔꯣ ꯂꯝꯁꯥꯡ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯅꯤ ꯑꯗꯨꯗꯤ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯂꯩ ꯌꯥꯝ ꯐꯖꯕ ꯂꯝꯅꯤ ꯏꯪꯅ ꯆꯤꯛꯅ ꯈꯨꯟꯗꯥꯕ ꯂꯝ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯝꯁꯥꯡ ꯕꯖꯥꯔꯒꯤ ꯃꯍꯣꯜ ꯂꯝꯁꯥꯡꯂꯣꯝꯒꯤ ꯂꯝꯕꯤꯁꯤꯗꯤ ꯅꯥꯜꯂꯝꯃꯦ ꯉꯍꯥꯟꯃꯨꯛꯇꯤ ꯆꯥꯎꯊꯣꯛꯄꯒꯤ ꯌꯥꯝꯅ ꯁꯦꯝ ꯁꯥꯕ ꯌꯥꯝ ꯇꯧꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡ ꯀꯥꯐꯝꯗꯨ ꯌꯧꯔꯦ ꯑꯁꯤꯒꯤ ꯃꯊꯛ ꯆꯠꯂꯒ ꯑꯁꯣꯝ ꯅꯥꯀꯟ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠꯇ ꯑꯗꯨꯒ ꯉꯁꯥꯏ ꯀꯨꯝꯍꯩꯗꯧꯅ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯃꯨꯛ ꯃꯤꯒꯁꯦ ꯏꯆꯤꯛ ꯆꯤꯛꯑꯒ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯈꯥꯝꯂꯝꯕ ꯒꯥꯔꯤ ꯃꯌꯥꯝ ꯒꯥꯔꯤ 3 ꯈꯛꯇ ꯉꯥꯏꯔꯦ ꯕꯨꯂꯦꯠ ꯑꯃꯅꯦ ꯖꯨꯄꯤꯇꯔ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯒꯤꯁꯤꯒ ꯅꯣꯏ ꯄꯥꯔꯇꯤꯗꯣ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤꯔꯣ ꯑꯁ ꯑꯉꯥꯏꯕ ꯃꯤꯅ ꯋꯥꯅꯤꯕꯣ ꯁꯤꯗꯤ ꯑꯣ ꯑꯩꯈꯣꯏ ꯀꯦꯁꯤ ꯄꯟꯆꯥ ꯑꯃꯨꯛ ꯆꯧꯁꯤꯔꯣ ꯒꯥꯔꯤ ꯆꯠ ꯌꯥꯅꯤ ꯁꯣꯁꯦ 2 ꯂꯣꯜꯂꯝꯕꯅꯦ ꯏꯚꯟ ꯗꯣ ꯄꯥꯔꯀꯤꯡꯗ ꯑꯣꯏꯇꯥꯔꯁꯨ ꯁꯠꯇꯔ ꯁꯣꯅꯤ ꯁꯤꯃꯗꯤ ꯌꯥꯝ ꯂꯣꯟꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯒꯥꯔꯤ ꯑꯃ ꯃꯥꯡꯈꯤꯕ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯝꯕ ꯃꯇꯝꯁꯤꯗ ꯁꯠꯇꯔ ꯁꯣꯁꯦ ꯑꯗꯨꯝ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯅꯦꯠꯄꯨ ꯂꯣꯟꯒꯗꯕꯅꯤ ꯑꯁꯦꯡꯕꯩꯗꯤ ꯑꯣꯀꯦ ꯉꯁꯥꯏ ꯀꯥꯕꯁꯦ ꯑꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗꯩ ꯀꯥꯕ ꯑꯗꯨꯝ ꯍꯧꯕꯅꯤꯗꯅ ꯄꯔꯦꯡꯅ ꯀꯥꯔꯒ ꯀꯣꯏꯔ ꯆꯠꯂꯨꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯐꯝꯁꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯒꯥꯔꯤ ꯁꯪꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯔꯦ ꯒꯥꯔꯤ ꯁꯪꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯒꯥꯔꯤ ꯊꯧꯕ ꯍꯧꯖꯔꯦ